Lamdamasi Chief Minister Nongthomam Birena JAC against brutal killing of Korimayum Abdullah Mihut Singh da Thamkiba Thazaba Singh Thabak Oina Amata Pangthoraktabada JAC ki Maikaidagi Chief Minister Amadi Thoubal District Police ki SP Buakan Mamong da Pen da Bafongdorakli Ngasi changam Davida Pangthokpa Paugi Mifam Amada JAC ki convener Ayub Korin Hai JAC ki Mihut Singh Amadi CSO Singh da Chief Minister na Thamkiba Thazaba Singh ngasi fauba thabak oina onthok piraktaba si JAC na angakpa amadi pendaba fawi Leingakna Abdullah Meeshibu achuma while fangnaba JAC na khongjang makha chathanaba warip laure masigidamak hanagi JAC asi ko convener ani hapchinduna hena pauthok chauthok halagane mahana makhatana hai Chief Minister N Birena se Manipur gi tanatana India gi Chief Minister singi maraktagi khwaidagi commitment ngakpa Chief Minister amani haina JAC na lawjaki Manipur khunai amadi horakliba mirol gi damak yamna wajaba Chief Minister asi ngasidi masana pikiba thazaba du ngakpa ngamlaktrabara Thoubal SP ki liching makhada chatharakiba Korimayum Abdullah Meeshibu investigation asida kanagumba kharagi khut yauksilabra haibagi chauna chingnaba leire haike mahangna makhatana hai Abdullah Meeshibu investigation asi ngasi faubada JAC amadi imung manunggi miyoi singi apenba investigation haibudu oidre mihat asi matau karamna chathabano haibadu puthoknaba mihat asida chenariba miyoi sing fagatuna police ki investigation chathaba loirabra mihat asida chenaba Gari amadi khuchu khulai na chingba amata fagataba asiguma yamna thamoi sokpa lautunaba mihat asida lautunaba da yawba miyoi sing karigidamak fagatribano haina convener asna hangki mihat asigi accuse ama oiribi tabasumgi machin mopa sing amadi mama mapa chauna lautuna duna chenari Michel Singh karigidamak buk tawduna makhoigi mathakta investigation chathadribano maram sing asina ngasidi SP Thoubal gi investigation na thaibagum tawre amaromda Chief Minister N Biren gi commitment ngakpa thabak sing aduda JAC na thajarubane adubu ngasi fauba haikiba wafam sing thabak oina pangthokpagi khudam amata fangde Lilong Police Station gi OC amadi police station asida leiba SI ama chenabagi mathakta action lawdriba karigino ASI amadi suspend tawre haina JAC na tabaleki pumnamak asi JAC amadi Manipur gi CSO Singh amadi Manipur miyamna yamna pende maramaduna hauziki JAC asida ko convener ani hapchinduna JAC sibu hena pakthok chauthok hanaba warep JAC na laure Ladiba Kunai Sigi CSO Singh amadi Manipur miyam ga loina na akan makhongjang kya sangsinduna misi sigi justice fangna ba sem saba loire haiba wafam su convener Ayub Korina paugi mifam aduda thamki ningsing bayai Korimayum Abdullah sahi asigi me taruki numidang wairamda mahangna hana chelu bane haiba tabasumgi pokminaba mache sanage Lilong nungaida leiba yumda chak kaubadagi mamanaba ahunga puna chak chaba chatkibadagi thiba khangdana leiraklaba matung me kungani thoigi ayukta Imphal Turelda asiba hakchang oina fangkibane Chenaba police officer sing suspend tawba haibane adu tabukta onthokpa ude ASI ama suspend tawre haibagi pautai ASI du natte darkar leiribadi darkar leiba mising athuba matamda suspend tawbiyo loina na JAC gi amadi CSO mayamgi thamoi pena nabagi damakta justice pangalaga Manipur da sugumba thodok watokse amuk hanna thoktanaba aikoi punna khongjang changminaba amadi police amadi sarkar paibiriba Chief Minister gi liching makhada aikoi punna sugumba se Manipur da thoandanaba matung tarakpada thoandanaba haiba appeal do tawjabaga loinana JAC na tarigumba aina kiba pochak singsidagi na thairaga de madugi akanba khongjang chanjinanabagi damta ko convener ani khannara akoi JAC pakthok chawtolaga akanba pressure tawnanabagi damta ikoi sem sare haiba wapam sine media da thamjani